Kuki Arm Group amasum Tangkul Village Guard anigi marakta ringui hoirei kafung akan mon khutonakre hari kharamri Asokpa nangkhre ba pawm ledi tawdu kyam yamna Asokpa nangkhre na habi sabsaba khangmamdri Sursampur sangduna ngamkhai ngakani nava Sursampur based of Meitei gi lupsing Meitei Society Sursampur Meitei Youth Organization Imalai Marel Sursampur Nupi Sama Sursampur amasum Sursampur Meitei Ethnic Class Victim Committee punsinduna semba Sursampur Meitei United Committee CMUC na sinduna Bisnupur leiba Kiyamba ningsing sanglenda ngarang me ohung ningsing thoram pangthokre thauram madura saruk yakiba CMUC gi ko convener nabaning thousam nai Manipur lengara legendary ba IDP sing naunu khunda laita hanaba matam tha duna leiraga ngasi phawba sapsaba thaurang amata lokat peleitri lenga na chusam sanghalabasu sanghandrabasu Manipur gi kha maikei oiriba chuchampur IDP singna sanglaga Manipur gi ngamkhai ngakigani magna makhata na hai isagi iramdamda refugee amagum punsi lengani haibasi thajadi adobu ngasidi koki narcotics singna horakpa lana sina aikoi refugee amagum na ngasi phawba lenga na piba polam khrana hingna bohonari sahi ahum pharaklaba lana sina miyoi kya awaba danghali CMUC gi convener M Balesor, Meitei Society Sursampur gi Secretary M Ramesh, Meitei Youth Organization gi President Hemam Zugindro, Imalai Marel gi President A Noyoni, Nupi Samas gi President C Landoni, Sursampur Meitei Ethnic Class Victim Committee gi President M Abung Nasingba kya su saruk yaki Delhi da leiba residential building ama mai sakpada miyoi mapa laikhidre New Delhi ki kha thangmata leiba Berak Bihar da ngarang nungalamdai pung 3:49 taba matamda khanghaudana residential building ama mai saklakpadagi yamdrabada miyoi mapa laikhidre haina news agency amana report tarakhi report asigi matungina ngarang ayuk nungalamdai pung 3:49 taba matamda Berak Bihar da leiba residential building ama mai sakli haba pau phangbaga khudakta police fire amadi disaster management team mafam adu sangshinda rescue operation chathaki rescue operation adu residential building adu gi ani suba floor dagi horaga mari suba floor phaw mai kana saklama thinaki mafam adu gi Delhi fire service na mai saklaba phawa yaudraba miyoi mapan gi asiwak sang recover toki hairi Haojik phawi oina residential building adu kari dagi mai salakibano haibado sapsana khangba leitri haina mari leinaba authority gi maikei digi makha tarakli Saru purakibagi thawdokta Jitu Mandana bank official singa pikri dan taunarakhiba lupa lakh taraga mangarom phangkri Orissa gi Kyonjar district leiba rural bank amada masi gi mingda hanglamba account gi sel laukthoknabagi masi edu laikhidre habigi praman oinabagi saru puduna lakhiba Jitu Mandalna ngarang nomaijing nimita makpo awaba pikiba bank official singi mathakta karigom action amata lokhat haningdi haina phongtokri sayangkai suraba Kyonjar district leiba Patana block ki Erendai Gram Panchayat ki manungsana leiba Dainali Khunggangli ki mundana hai bank ta saru puduna satlubadigi aigi isi gi mingda deposit toramba sel adu phangli makhoi bank na aigi isi laikhidre habigi praman adu phangkhre amadi khudakta sel adu thadorakli tasengna makhoi na aibu awaba piki habaduri asengbo waphamni adubu sel adu phanglabanina aina makhoi gi mathakta action amata lokatpa pamdri aigi yumda makhoi na engonda sel adu pirakri sel adu phanglaba matungsida official sing adugi mathakta action lokhatlubagi kari kanaba leibagi hairaduna thawdu adugi matangda tawkhiba sing aduda mahakna karigumba ikaiba amata pokhiba leitihaki Beng adu da laikhidrabagi lemhauba saru adu puramdrabdi makoina laikhidraba aigi isan nupi gi mingda makhoi gi imungna thamkhiba senfam adu piraklamdabi hai aina aranba amata tawkhiba leiti haina mahakna haiki mayum pandraba Jitu asi sahi gi January tang 13 ta laikhidraba mahaki sahi yakhi taruk surabi laikhidrabi masi adu laiminarakhibani mahakna mongphamdigi masi gi saru adu leibak tawthulaga lakthorakpada karisu nungaitaba pokhidi maramdi madu makoina aranma tawkhibagini Haojik miyamna laikhidraba mi amagi puthap patapum thakraba lemhauba saruk khara tawthoptuna laukthokpa haibasi aranbani hainari bank official singa duna tha ohungi mamangna laikhidraba isigi khobi sign tawba pami herakpa aduda ainadi madu natana atopa upai amata laikhidi haina munda tribe ki manungsanba Jitu-na haiki tribal nupa aduna January thada laikhidraba masi kalra munda si yangi taruki saru lairam khigani haina khanki madudagi Orissa Gramin Bank ki
Maliposi branch ki kilometer ahum lapna laiba mafam adu tamna mahakna sakhi amasu mahaki laikhidrabi masigi praman oinabagi damang official adugi mamangda saru adu putoki amasum mundana saru puduna sakhiba adugi video am social media da viral sakhi zetu na hai maki masi kalra mandaga mahaka nungsinana makoi ani yum amada lamina rakhibani aduga maki mayamba raibu munda haujik laikhidraba amasum manau nupa sankar mundana khungang adura tongan laikri Magna masangam da badagi pamung da laikhiba matam aduda magna masigi sak thonglaga sak inbiduna lakhi magna laikhidaba si engon da sauna awaba mo oiri adubo magna engon da thaujal piramkhi mahaki saru puduna satluba matam adudigi tuan ba mi sing na mangona pirakwa senpham sing aduna sarona lupa lak taraga mangarom phangli haina zituna maki khungangda ngarang satluba pawmi sing da pawdam lakhi haidi kalra mundan hinglingai da makoigi imungi san laba yolaga phanglakpa lupa lising taraga mapan ga sahum adu Orissa Gramin Bank ki Maliposi branch deposit tarungki me ahum BJP lengana khudol tamba amubu nomini me ahum numit asi BJP lengana amuba kali sangduna Manipur miyam da khudol tamba numit amani haiduna khundrapam AC ki MLA thoksom location phongdokri Construction Committee of Multipurpose Hall na sinduna ngarang Lok Sabha gi MP angomsa Bimol Akoizam khundrapam AC gi MLA thoksom location Patsoi AC gi hanagi MLA AK Mirabai na sarugyaduna Patsoi Part 1 awangda nangna sagadaba Multipurpose Community Hall ore yum tambagi tharam amada wapam asi phongdokibani tharam adugi manungsana kumja inglisingani ga khungo homdogi me ahumdagi hauduna ngasi fawa sathariba irang asina maram oiduna laikhidraba athaubi singbu ikai khumnabu utuna minute ani tumina leptuna awaba phongdoki tharam adura khundrakpam AC gi MLA thoksom location na makhatan haiki garangi numidasi BJP na lamdam asigi miyamda khudol tambiram laba amuba kalina sangduna lehoragadaba numit amani India gi lusingba singna Manipur gi miyambu haibong manungda leiba tin amagum yengduna lairi makhoi gi khudol asigi dama Manipur gi miyamna mikap hek thokpa matamda mitmang Narendra Modi amadi Amit Shah uri India gi phiba nungda tilrab state asina awaba taraba matamda center gi lusingba sing unaduna wari sanana bohonaki adubu state asigi lusingba singda unabagi ayaba pirakidi lamdam asi thoklibi irang asigi waroisan ma purakna opposition party na yamna kana honarabasu ruling party gi MLA minister singnadi makhoi gi power uthok pangamdana lairi laiba asi kanna bohona ba ruling amadi opposition gi khena thamdana amat oina hona pamthoi loinana Prime Minister Narendra Modi amadi Home Minister Amit Shah na Manipur si India gi manungda laiba state amani khanmangam labadi National Highway sing India lengana hangandrib karigino Haojik fawa National Highway sing mapung phana hangdoktrib takadi Manipur si India gi saru ama nati hairibra natragana lamdam asigi yellow missing gi India da sanglakpa yaru hairibra haibadu mayek sing sengdok phamthu henasu phongdokhi ado tentana sumna meyamna thamjagi Makataba anauba update meyam pun ngai mina saina channel sigi maikei degi su meyang infamda makatana thamjari